ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯕꯥꯕꯤꯅꯥ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯗꯤ ꯏꯁꯥꯒꯤ ꯌꯨꯝꯀꯩ ꯅꯤꯡꯊꯤꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯄꯥꯝꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯁꯥ ꯎꯆꯦꯛꯀꯨꯝ ꯑꯃꯗ ꯑꯃꯨꯛ ꯁꯩꯗꯥꯡꯗꯨꯅ ꯑꯔꯦꯞꯄ ꯌꯨꯝꯐꯝ ꯂꯩꯇꯕ ꯍꯥꯏꯕꯁꯤ ꯀꯅꯥꯅꯁꯨ ꯄꯥꯝꯂꯣꯏ꯫ ꯑꯄꯣꯛꯄ ꯏꯃꯥ ꯏꯄꯥꯒ ꯏꯁꯥꯒꯤ ꯌꯨꯝꯗ ꯆꯔꯥ ꯅꯥꯝꯃ ꯆꯥꯕ ꯅꯠꯇ꯭ꯔꯒ ꯑꯅꯤ ꯁꯨꯅ ꯆꯥꯕꯕꯨ ꯑꯣꯏꯔꯕꯁꯨ ꯑꯗꯨꯝꯅ ꯂꯦꯟꯕ ꯑꯗꯨꯅ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯀꯌꯥ ꯑꯃꯒꯤ ꯃꯐꯝꯗꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯄꯨꯟꯁꯤ ꯃꯔꯦꯟ ꯑꯁꯤ ꯄꯥꯝꯗ ꯑꯗꯨꯃꯛ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯅꯔꯤ꯫ ꯊꯥꯕ ꯃꯄꯥ ꯀꯥꯏꯅꯈ꯭ꯔꯕ ꯂꯩꯁꯥꯕꯤ ꯑꯃꯅꯤ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯒ ꯃꯥꯒ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕꯅꯤ꯫ ꯃꯦꯝꯆꯥ ꯃꯇꯝ ꯄꯨꯝꯕꯗ ꯃꯆꯥꯒꯤꯗꯃꯛ ꯁꯤꯕ ꯅꯥꯕ ꯈꯪꯗꯅ ꯍꯣꯠꯅꯖꯔꯤ꯫ ꯊꯥꯕꯥꯅꯁꯨ ꯈꯪꯏ ꯃꯃꯥꯒꯤ ꯑꯋꯥꯕꯗꯣ꯫ ꯑꯗꯨꯕꯨ ꯂꯩꯁꯥꯕꯤ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯏ ꯍꯥꯏꯗꯨꯅ ꯀꯗꯥꯏ ꯌꯧꯅ ꯄꯥꯡꯕ ꯉꯝꯒꯅꯤ? ꯊꯥꯕ ꯃꯃꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯗꯦ꯫ ꯃꯇꯣꯝꯇ ꯂꯩꯕꯗꯤ ꯅꯠꯇꯦ꯫ ꯌꯨꯝ ꯑꯗꯨꯗ ꯃꯃꯥꯒꯤ ꯃꯧꯄꯥꯅꯨꯄꯥ ꯑꯃꯗꯤ ꯃꯅꯦ ꯑꯃꯗꯤ ꯃꯅꯦꯒꯤ ꯃꯆꯥꯅꯨꯄꯥ ꯃꯈꯣꯏ ꯃꯌꯥꯝ ꯂꯩ꯫ ꯃꯤ ꯑꯗꯨꯛ ꯌꯥꯝꯅ ꯂꯩꯅ ꯊꯥꯕꯥ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯄ ꯐꯥꯎꯔꯤ꯫ ꯀꯔꯤꯒꯤꯁꯨ ꯐꯥꯎꯔꯣꯏ? ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯁꯥꯒꯨꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯊꯥꯕꯥ ꯀꯤꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯗ ꯌꯥꯗꯕꯅ ꯊꯣꯡꯂꯝꯕꯅꯤ꯫ ꯃꯥꯒꯤ ꯃꯥꯝꯇꯣꯟ ꯀꯨꯕꯦꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯕꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯔꯦꯟ ꯏꯅꯥꯎꯅꯨꯄꯥ ꯈꯔ ꯂꯥꯛꯀꯅꯤ꯫ ꯌꯦꯟꯁꯤꯡꯗꯨ ꯃꯔꯨꯝ ꯀꯨꯞꯄ꯭ꯔꯥ ꯌꯦꯡꯉꯨꯁꯨ, ꯑꯗꯨꯒ ꯍꯣꯔꯦꯟ ꯌꯦꯔꯨꯝꯗꯣ ꯍꯧꯔꯒ ꯄꯨꯁꯤꯜꯂꯛꯀꯗꯕꯅꯤ꯫ ꯊꯥꯕꯥꯗꯨ ꯀꯤꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯕꯦꯔ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯀꯦꯡꯕ ꯆꯪꯂꯛꯇꯨꯅ ꯌꯥꯝ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯥꯕꯥ ꯀꯩ ꯌꯦꯟꯖꯥꯡꯅꯣ? ꯊꯥꯕꯥ ꯀꯤꯔꯨꯞ ꯌꯦꯡꯗꯨꯅ ꯆꯝꯊꯣꯡꯅꯤ ꯇꯥ ꯀꯦꯡꯕ꯫ ꯀꯩꯅꯣ ꯅꯔꯩꯒ ꯇꯠ ꯇꯧꯔꯤꯗꯨꯅ? ꯑꯩꯁꯦ ꯌꯥꯝ ꯍꯩꯅꯗꯕ꯭ꯔꯣ? ꯀꯩꯁꯨ ꯈꯟꯗꯦꯗ꯫ ꯀꯣꯏꯒꯅꯨ ꯑꯩꯁꯦ ꯀꯅꯥ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ? ꯏꯀꯣꯏ ꯀꯣꯏꯕꯗꯣ ꯅꯨꯡꯉꯥꯏꯇꯦ꯫ ꯀꯦꯡꯕ ꯊꯥꯕꯥꯗ ꯅꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯕꯥꯅ ꯍꯦꯟꯖꯥꯡ ꯊꯣꯡꯂꯤꯕ ꯎꯌꯥꯟ ꯑꯗꯨꯒꯤ ꯃꯈꯨꯝꯗꯣ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯒꯦ ꯇꯧꯕꯗ ꯁꯥꯔꯗꯨꯅ ꯑꯣꯏꯅꯔꯞ ꯇꯧꯅ ꯀꯦꯁꯤꯟꯅꯔꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯃ ꯁꯥꯏꯌꯦ꯫ ꯊꯥꯕꯥ ꯇꯥ ꯀꯦꯡꯕꯒꯤ ꯈꯨꯠꯁꯦ ꯎꯌꯥꯟ ꯃꯈꯨꯝꯁꯤꯗ ꯄꯣꯛꯈ꯭ꯔꯦ, ꯑꯝꯇ ꯀꯥꯝꯕꯤꯌꯨ꯫ ꯊꯥꯕꯥ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯇꯧ ꯍꯥꯏꯔꯤꯕ ꯊꯕꯛꯇꯨ ꯇꯧꯔꯨꯗ꯭ꯔꯒꯅ ꯑꯃꯨꯛ ꯀꯩꯗꯧꯔꯛꯄ ꯈꯟꯅ ꯍꯩꯅꯗ ꯀꯦꯡꯕꯒꯤ ꯃꯈꯨꯠꯇꯣ ꯀꯥꯝꯃꯤ꯫ ꯌꯥꯝ ꯍꯩꯅꯗꯕ ꯃꯥꯜꯂꯤꯗ ꯅꯪꯒꯤ ꯅꯑꯣꯡꯁꯦ꯫ ꯀꯣꯏꯒꯅꯨ ꯍꯥꯏꯔꯒ꯫ ꯇꯥ ꯀꯦꯡꯕ ꯈꯤꯇꯪ ꯍꯟꯗꯣꯛꯄꯤꯌꯣ꯫ ꯏꯅꯦ ꯍꯣꯏꯅ ꯎꯔꯒ ꯂꯥꯟꯅ ꯈꯟꯈꯤꯅꯤ꯫ ꯈꯜꯂꯣꯏꯌꯦ ꯀꯩꯁꯨ꯫ ꯑꯩꯅ ꯅꯅꯥꯛꯇ ꯂꯩꯕꯕꯨ ꯀꯅꯥꯅ ꯀꯩ ꯍꯥꯏꯕ ꯉꯝꯗꯣꯏꯅꯣ? ꯑꯗꯣ ꯈꯤꯇꯪ ꯍꯟꯗꯣꯛꯄꯤꯌꯣ꯫ ꯑꯌꯥ ꯌꯥꯝ ꯁꯥꯏꯌꯦ, ꯐꯖꯅ ꯀꯥꯝꯕꯤꯌꯨ꯫ ꯈꯤꯇꯪ ꯍꯟꯗꯣꯛꯄꯤꯌꯣ ꯀꯩꯗꯧꯒꯦ? ꯀꯦꯡꯕ ꯍꯦꯟꯅ ꯅꯛꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯜꯂꯦ, ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯅꯤꯡꯉꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯄꯥꯟꯗꯒꯤ ꯃꯦꯝꯆꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯛꯏ꯫ ꯏꯕꯦꯝꯃ, ꯊꯥꯕꯥ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯏꯃꯥ ꯍꯜꯂꯛꯑꯦꯅꯦ꯫ ꯊꯥꯕꯥ ꯏꯄꯥ ꯄꯥꯈꯠꯅ ꯏꯃꯥ ꯍꯣꯏ ꯊꯣꯛꯂꯛꯑꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯡꯕꯗꯒꯤ ꯅꯥꯊꯩꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯀꯦꯡꯕꯗꯤ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯄꯥꯟꯗ ꯊꯥꯕꯥ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ꯫ ꯊꯦꯡꯉꯛꯏ ꯀꯩꯒꯤꯅꯣ ꯏꯃꯥ? ꯌꯥꯗ ꯇꯧꯔꯤꯅꯤ꯫ ꯅꯅꯦ ꯊꯣꯏꯕꯤꯗꯣ ꯃꯄꯥꯝꯗ ꯆꯠꯂꯨꯒꯦ, ꯌꯨꯝ ꯁꯪꯉꯝꯃꯣ ꯀꯨꯏꯔꯣꯏꯅ ꯆꯠꯈꯤꯕ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯝꯖꯜꯂꯛꯑꯀꯥꯟꯁꯤꯗ ꯍꯜꯂꯛꯂꯒ ꯏꯃꯥꯁꯨ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯃꯇꯨꯡꯗꯗꯤ ꯊꯦꯡꯅ ꯍꯜꯂꯛꯀꯅꯨ, ꯑꯩ ꯏꯇꯣꯝꯇ ꯂꯩꯕꯗꯣ ꯀꯤꯌꯦ꯫ ꯑꯉꯥꯎꯕꯤꯁꯤꯗꯤ, ꯅꯕꯨꯡ ꯍꯣꯏ ꯅꯪꯒꯤ ꯃꯥꯝꯇꯣꯟ ꯏꯅꯦ ꯍꯣꯏ ꯂꯣꯏꯅ ꯂꯩꯔꯤꯁꯤꯕꯣ꯫ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯀꯩꯒꯤ ꯀꯤꯗꯣꯏꯅꯣ? ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯥꯗ ꯏꯇꯣꯝꯇ ꯂꯩꯕꯗꯣ ꯑꯩ ꯀꯤꯖꯩ꯫ ꯍꯣꯏꯁꯦ ꯉꯟꯅ ꯍꯜꯂꯛꯅꯕ ꯍꯣꯠꯅꯒꯦ ꯏꯃꯥꯁꯨ꯫ ꯑꯗꯣ ꯅꯪꯕꯨ ꯆꯥꯛꯀ ꯂꯣꯏꯈ꯭ꯔꯕꯣ? ꯂꯣꯏꯗ꯭ꯔꯤ꯫ ꯐꯔꯦ ꯏꯃꯥ ꯑꯃꯨꯛꯇ ꯏꯔꯨ ꯃꯥꯏꯊꯖꯔꯨꯈꯤꯒꯦ, ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ꯫ ꯑꯩꯁꯨ ꯈꯣꯡꯁꯦ ꯌꯥꯝ ꯃꯣꯠꯂꯦ, ꯏꯃꯥꯅ ꯏꯔꯨꯕ ꯆꯠꯄꯗꯣ ꯂꯥꯛꯀꯦ, ꯈꯣꯡꯁꯦ ꯑꯝꯇ ꯍꯥꯝꯗꯣꯛꯀꯦ꯫ ꯍꯩꯃꯥ ꯀꯩꯁꯨ ꯇꯧꯗꯦꯅꯦ ꯅꯈꯣꯡꯗꯣ, ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯂꯒ ꯅꯤꯡꯊꯤꯅ ꯍꯥꯝꯃꯣꯅꯦ꯫ ꯆꯥꯛꯇꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯣꯅꯦ, ꯅꯈꯣꯏ ꯃꯥꯝꯇꯣꯟ ꯍꯣꯏ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯅꯔꯛꯑꯅꯤꯅꯦ ꯅꯪꯕꯣ꯫ ꯈꯣꯡꯁꯦ ꯌꯥꯝ ꯅꯞꯄꯦꯕ, ꯑꯩ ꯍꯩꯅꯗ꯭ꯔꯦꯕ꯫ ꯃꯁꯤꯗꯤꯕ ꯂꯥꯛꯑꯣ
ꯆꯥꯛ ꯍꯤꯟꯖꯥꯡꯒꯗꯣ ꯂꯣꯏꯅ ꯁꯣꯏꯕ ꯇꯥꯔꯤꯃꯤ ꯅꯪꯕꯣ ꯄꯔꯞ ꯄꯔꯞ ꯀꯥꯒꯣꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯂꯨꯔꯕꯁꯨ ꯃꯃꯥꯅ ꯆꯥꯛꯇꯣ ꯌꯦꯡꯉꯨꯔꯣ ꯍꯥꯏꯅ ꯊꯥꯒꯠꯂꯛꯄꯅꯤ ꯊꯥꯕ ꯏꯃꯨꯡꯗ ꯀꯤꯅ ꯆꯪꯉꯛꯄꯗ ꯀꯦꯡꯕꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯆꯥꯛꯁꯨ ꯂꯣꯏꯁꯜꯂꯦ ꯅꯨꯃꯤꯠꯇꯨꯗꯤ ꯃꯃꯥ ꯂꯥꯛꯄꯅ ꯊꯥꯕ ꯅꯥꯟꯊꯣꯛꯄ ꯉꯝꯂꯦ ꯑꯁꯨꯝꯅ ꯎꯠꯂꯩ ꯄꯥꯔꯩ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯆꯥꯕ ꯐꯦꯡꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥ ꯃꯆꯥꯒꯤ ꯇꯣꯉꯥꯟꯅ ꯇꯞꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛꯁꯪ ꯃꯆꯥ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯍꯤꯞꯂꯤ ꯃꯦꯝꯆꯥꯗꯤ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯕꯅ ꯀꯣꯀꯃꯣꯟꯒ ꯇꯥꯏꯅꯕꯗ ꯏꯁꯤꯁꯤꯅ ꯇꯨꯝꯊꯈ꯭ꯔꯦ ꯊꯥꯕ ꯃꯥꯗꯤ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯤ ꯊꯥ ꯀꯦꯡꯕꯒ ꯃꯥꯝꯇꯣꯟꯒꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯁꯦ ꯀꯔꯤꯅꯣ ꯑꯩꯁꯦ ꯃꯆꯟ ꯃꯆꯥ ꯅꯠꯇꯕ꯭ꯔꯥ ꯃꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯏꯃꯥꯗ ꯍꯥꯏꯁꯤꯔꯥ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯒꯩ ꯅꯥꯇꯩ ꯃꯔꯤ ꯃꯇꯥ ꯀꯥꯏꯅꯍꯟꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯌꯨꯝ ꯑꯁꯤꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯔꯤꯕꯁꯦ ꯇꯉꯥꯏ ꯐꯗꯅ ꯂꯩꯔꯤꯕꯅꯤ ꯀꯩꯒꯨꯝꯕ ꯑꯩꯅ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯣꯛꯂꯨꯔꯒꯅ ꯃꯈꯣꯏꯅ ꯏꯃꯥ ꯏꯆꯥꯗ ꯀꯔꯤ ꯇꯧꯔꯛꯄ ꯑꯩꯈꯣꯏꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯔꯛꯀꯗ꯭ꯔꯥ ꯑꯩ ꯍꯥꯏꯕ ꯌꯥꯗꯦ ꯏꯁꯥꯅ ꯆꯦꯛꯁꯤꯟꯅ ꯂꯩꯖꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯦ ꯏꯃꯥꯅ ꯇꯥꯔꯒꯁꯨ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯑꯁꯨꯝꯅ ꯊꯥꯕ ꯋꯥꯈꯜ ꯑꯗꯨ ꯃꯑꯣꯟ ꯈꯜꯂꯤ ꯅꯣꯡꯉꯥꯜꯂꯕꯗ ꯊꯥꯕ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯧ ꯑꯃꯒꯨꯝꯅ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯇꯧꯖꯔꯤ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯅꯤ ꯄꯥꯔꯤꯅ ꯊꯥꯕ ꯀꯩ ꯍꯥꯏꯒꯦ ꯊꯕꯛ ꯂꯣꯏꯔꯝꯃꯕꯣ ꯂꯣꯏꯔꯝꯃꯦ ꯀꯩ ꯃꯊꯦꯜ ꯇꯧꯔꯝꯃꯕ ꯍꯪꯒꯥꯝ ꯊꯣꯡꯉꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯀꯩꯒꯤꯅꯣ ꯌꯥꯝ ꯍꯥꯏꯔꯛꯏ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯃꯃꯧ ꯎꯅꯤꯡꯉꯤ ꯀꯔꯝ ꯀꯥꯟꯗ ꯎꯍꯟꯗꯣꯏꯅꯣ ꯊꯥꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯊꯥꯕꯥꯔꯦ ꯑꯩꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗ ꯑꯩ ꯀꯔꯤꯁꯨ ꯍꯩꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦꯗ ꯃꯤꯒꯤ ꯃꯌꯨꯝꯗ ꯃꯧꯅꯦ ꯍꯥꯏꯅ ꯆꯠꯂꯒ ꯏꯁꯥꯒꯤ ꯑꯋꯣꯡ ꯑꯋꯣꯟꯁꯨ ꯑꯃꯠꯇ ꯄꯨꯗ ꯏꯃꯥꯅꯁꯨ ꯑꯩꯕꯨ ꯂꯨꯍꯣꯡꯕꯤꯕ ꯀꯩꯁꯨ ꯉꯝꯂꯣꯏ ꯊꯥꯕꯥꯔꯤꯒ ꯌꯦꯡꯅꯕꯗꯁꯨ ꯏꯇꯤꯛ ꯌꯥꯝꯅ ꯆꯥꯗꯦ ꯌꯨꯝ ꯀꯩꯁꯨ ꯅꯤꯡꯊꯤꯅ ꯂꯩꯇꯕ ꯑꯁ ꯊꯥꯕꯥꯔꯤ ꯑꯩ ꯌꯨꯝꯒ ꯄꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯄꯨꯟꯁꯤꯁꯦ ꯏꯃꯥꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕ ꯊꯥꯕ ꯑꯁꯨꯛ ꯀꯨꯏꯅ ꯅꯪ ꯑꯩ ꯅꯨꯡꯁꯤꯅꯔꯛꯂꯤꯕꯁꯤꯕꯨ ꯑꯗꯨꯒꯤ ꯋꯥꯗꯣ ꯇꯥꯅꯕ꯭ꯔꯣ ꯅꯪ ꯌꯨꯝ ꯂꯩꯇ꯭ꯔꯒ ꯀꯩꯗꯧꯔꯒꯦ ꯅꯣꯏꯗ ꯂꯩꯗꯣꯏ ꯅꯠꯇꯤꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯂꯥꯛꯄꯗ ꯀꯩꯁꯨ ꯄꯨꯔꯛꯇ꯭ꯔꯁꯨ ꯌꯥꯏ ꯑꯩꯒꯤꯗꯤ ꯅꯪ ꯈꯛꯇ ꯂꯥꯛꯂꯒ ꯂꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯩ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗꯦꯕ ꯌꯥꯔꯦꯁꯦ ꯀꯣꯟꯅ ꯊꯦꯡꯅꯔꯁꯦ ꯑꯩ ꯆꯪꯉꯒꯦ ꯑꯗꯣ ꯋꯥꯈꯜ ꯃꯨꯟꯅ ꯑꯝꯇ ꯈꯜꯂꯧꯀꯣ ꯊꯥꯕ ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯆꯪꯈ꯭ꯔꯦ ꯁꯣꯝꯗ ꯃꯥꯝꯇꯣꯟ ꯀꯨꯕꯦꯔꯅ ꯊꯥꯕꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯑꯗꯨ ꯀꯨꯏꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯏꯃꯥꯟꯅꯕꯤ ꯑꯃ ꯊꯦꯡꯅꯔꯛꯄ ꯃꯥꯝꯇꯣꯟ ꯑꯗꯨꯒꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯕ ꯅꯃꯥ ꯆꯠꯈ꯭ꯔꯕꯣ ꯆꯠꯈ꯭ꯔꯦ ꯃꯥꯝꯇꯣꯟ ꯐꯔꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤ ꯀꯩꯅꯣꯅꯦ ꯍꯣꯔꯦꯟ ꯃꯤ ꯈꯔ ꯂꯥꯛꯀꯅꯤ ꯉꯥꯅꯨ ꯄꯨꯔꯛꯀꯅꯤ ꯑꯗꯨ ꯊꯣꯡꯅꯕ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯃꯝꯃꯨ ꯑꯗꯨꯒ ꯅꯪꯁꯨ ꯅꯃꯥꯏ ꯅꯃꯤꯠꯀꯗꯣ ꯈꯔ ꯀꯦꯔꯒ ꯂꯩꯌꯨ ꯆꯃꯣꯠ ꯂꯩꯒꯅꯨ ꯑꯩꯗꯤ ꯀꯩꯒꯤꯅꯣ ꯃꯥꯝꯇꯣꯟ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯋꯥ ꯌꯥꯝ ꯍꯪꯉꯛꯀꯅꯨ ꯊꯥꯕ ꯃꯆꯥꯗꯣ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕꯒꯨꯝ ꯂꯩꯇꯥꯖꯗꯦ ꯆꯠꯂꯣ ꯁꯦꯝꯃꯨꯔꯣ ꯃꯤ ꯂꯥꯛꯄꯅ ꯍꯥꯜꯂꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯕꯦꯔ ꯆꯠꯈ꯭ꯔꯦ ꯊꯥꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯋꯥꯈꯟꯗꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ ꯃꯥ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯃꯤ ꯑꯃꯅ ꯇꯧꯕ ꯏꯪꯒꯤꯠ ꯏꯔꯥꯡ ꯄꯨꯝꯅꯃꯛ ꯈꯪꯕ ꯉꯝꯂꯤꯕꯅꯤ ꯎꯄꯥꯏ ꯂꯩꯇ ꯊꯥꯕ ꯃꯔꯣꯏ ꯃꯄꯥꯡꯁꯤꯡ ꯁꯦꯝꯗꯨꯅ ꯊꯝꯂꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯦꯡꯕꯁꯨ ꯃꯃꯥꯟꯅꯕ ꯑꯅꯤꯒ ꯂꯥꯛꯃꯤꯟꯅꯔꯤ ꯃꯃꯤꯠꯁꯤꯡ ꯑꯗꯨꯁꯨ ꯒꯟꯖꯥ ꯊꯛꯂꯨꯕꯒꯤ ꯅꯨꯡꯁꯤꯔꯤ ꯏꯃꯣꯟ ꯃꯣꯟꯊꯔꯒ ꯅꯣꯐꯦꯠ ꯇꯧꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯆꯪꯂꯛꯏ ꯂꯥꯛꯄꯅ ꯏꯆꯟ ꯊꯥꯕ ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯪꯕꯣ ꯊꯥꯕ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯑꯒ ꯊꯕꯛ ꯇꯧꯔꯝꯕꯅꯦ ꯊꯕꯛꯇ ꯁꯨꯗꯅ ꯂꯩꯔꯕ ꯅꯪꯕꯣ ꯅꯨꯡꯁꯤꯅꯦ ꯅꯪꯁꯦ ꯏꯇꯞ ꯇꯞꯆꯔꯗꯅ ꯅꯁꯛ ꯐꯖꯩꯕ ꯊꯥꯕ ꯀꯩꯁꯨ ꯈꯨꯝꯗꯅ ꯂꯩ ꯀꯦꯡꯕꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯥꯏꯒꯨꯝꯗꯅ ꯊꯥꯕ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯁꯛ ꯈꯨꯐꯖꯁꯤꯗꯤ ꯆꯥꯕꯗꯕꯨ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯑꯣꯏꯕ ꯀꯔꯝꯕ ꯂꯥꯏꯅꯕꯨ ꯁꯥꯔꯛꯄꯅꯣ ꯈꯪꯗꯦ ꯀꯦꯡꯕꯅ ꯑꯗꯨꯝ ꯌꯥꯕꯅꯦ ꯑꯁ ꯅꯆꯤꯟꯊꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯊꯥꯕꯥꯅꯒ ꯀꯦꯊꯣꯔꯛꯄꯗꯒ ꯐꯖꯕ ꯈꯨꯐꯖꯁꯤꯗꯤ ꯇꯤꯟꯒ ꯇꯥꯏ ꯂꯥꯛꯄꯅ ꯋꯥꯒ ꯑꯝꯇ ꯉꯥꯡꯗꯦꯗ ꯑꯩꯈꯣꯏ ꯊꯥꯕꯥꯁꯦ ꯅꯥꯀꯟꯗꯒꯤ ꯃꯅꯦ ꯌꯥꯏꯕꯤꯅ ꯍꯥꯏꯔꯛꯏ ꯊꯥꯕ ꯏꯕꯦꯝꯃ ꯅꯕꯨꯡꯁꯤꯡꯅ ꯂꯛꯅꯔꯒ ꯈꯨꯝꯗꯗꯅꯒ ꯇꯧꯔꯤꯕꯗꯨꯕꯨ ꯀꯣꯏꯒꯦꯒ ꯍꯥꯏꯔꯛꯄ꯭ꯔꯣ ꯏꯊꯛ ꯏꯔꯥꯡꯒꯤ ꯋꯥꯈꯟꯗ ꯈꯟꯗꯅ ꯂꯩꯔꯕꯅꯤꯅ ꯅꯕꯨꯡꯁꯤꯡꯅ ꯂꯛꯅꯕ ꯐꯥꯎꯕ ꯋꯥꯈꯜ ꯆꯨꯝꯅ ꯈꯟꯕ ꯉꯝꯃꯝꯃꯣꯏꯅꯦ
ꯅꯪꯒꯨꯝꯕ ꯀꯣꯏꯕꯤꯒꯗꯕꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦ ꯀꯩ ꯀꯥꯟꯅꯗꯕꯗ ꯑꯗꯨꯏ ꯅꯠꯇꯤꯌꯦ ꯏꯅꯦ ꯑꯩꯗꯣ ꯊꯕꯛꯁꯤꯅ ꯌꯥꯗ ꯇꯧꯕꯅꯦ ꯍꯣ ꯊꯕꯛ ꯇꯧꯅ ꯇꯧꯅ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯕꯅꯦ ꯍꯣꯏ ꯏꯅꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯃꯇꯨꯡꯗꯗꯤ ꯈꯨꯝꯃꯒꯦ ꯍꯦ ꯅꯪ ꯃꯥꯝꯇꯣꯟ ꯂꯥꯛꯑꯦ ꯅꯪ ꯃꯥꯝꯇꯣꯟꯅ ꯍꯥꯏꯔꯝꯕꯈꯩꯗꯣ ꯂꯣꯏꯔꯕ꯭ꯔꯣ ꯏꯁꯤꯡꯒ ꯁꯥꯍꯜꯂꯝꯂꯕ꯭ꯔꯣ ꯍꯣꯏ ꯏꯅꯦ ꯌꯥꯔꯦ ꯑꯗꯨꯗꯤ ꯃꯅꯤꯡ ꯁꯪꯒꯣꯏꯗꯣ ꯐꯖꯅ ꯁꯦꯡꯗꯣꯛꯎꯆꯣ ꯃꯈꯣꯏ ꯄꯨꯟꯖꯅꯕ ꯁꯦꯡꯂꯝꯃꯕꯅꯦ ꯏꯅꯦ ꯑꯗꯨꯗꯤ ꯌꯥꯔꯦ ꯌꯦꯡꯉꯣꯏ ꯍꯣꯔꯦꯟ ꯃꯤ ꯂꯥꯛꯑꯒ ꯀꯣꯏꯆꯠ ꯑꯃꯨꯛ ꯆꯠꯈꯤꯅꯤꯀꯣ ꯃꯣꯏꯅ ꯑꯋꯥꯠ ꯑꯄꯥ ꯍꯥꯏꯔꯛꯄꯗ ꯆꯦꯟꯅꯅꯕꯅꯦ ꯁꯤꯗ ꯂꯦꯡꯗꯅ ꯂꯩꯌꯨ ꯍꯣꯏ ꯏꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯁꯠ ꯂꯣꯏꯁꯤꯜꯂꯤ ꯊꯥꯕꯥꯗꯤ ꯆꯥꯛ ꯂꯥꯝꯂꯕꯅꯤ ꯑꯌꯨꯛꯇꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯥꯔꯛꯇ꯭ꯔꯤꯕꯅꯤ ꯃꯈꯣꯏ ꯑꯇꯩꯗꯤ ꯆꯥꯛ ꯆꯥꯈ꯭ꯔꯦ ꯃꯥꯗꯤ ꯊꯕꯛꯁꯤꯡꯗꯨ ꯅꯪꯅꯕ ꯇꯧꯔꯤꯉꯩ ꯆꯥꯕ ꯁꯪꯗ꯭ꯔꯤ ꯊꯥꯕꯥꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯨꯕꯗ ꯆꯐꯨ ꯑꯗꯨꯗ ꯆꯥꯛ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯌꯥꯎꯔꯝꯗ꯭ꯔꯦ ꯀꯦꯡꯕꯒꯤ ꯃꯃꯥꯟꯅꯕ ꯂꯥꯛꯈꯤꯕꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯥꯈꯤꯕꯅꯤ ꯒꯟꯖꯥ ꯊꯛꯄ ꯃꯌꯥꯝꯁꯤꯅ ꯃꯤꯒꯤ ꯆꯥꯛ ꯁꯔꯨꯛꯀꯁꯦ ꯂꯣꯏꯅ ꯆꯥꯊꯣꯛꯑꯝꯃꯦꯕ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ ꯅꯨꯡꯊꯤꯜ ꯂꯣꯏꯁꯤꯜꯂꯛꯂꯦ ꯀꯨꯕꯦꯔꯒꯤ ꯃꯌꯨꯝꯗ ꯉꯥꯅꯨ ꯊꯣꯡꯕ ꯆꯥꯕ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯈꯔ ꯉꯥꯎꯈꯠꯅꯔꯛꯄ ꯃꯇꯥꯡ ꯑꯣꯏꯔꯛꯂꯦ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯥꯅ ꯊꯣꯛꯄ ꯉꯥꯡꯅꯔꯤ ꯊꯥꯕꯥ ꯌꯨꯝ ꯑꯗꯨꯗ ꯂꯦꯡꯗꯅ ꯂꯩꯇꯕꯁꯨ ꯌꯥꯗꯒꯨꯝ ꯇꯧ ꯃꯅꯦꯁꯨ ꯂꯩꯀꯥꯏ ꯀꯣꯏꯈꯤꯕ ꯇꯟꯖꯥ ꯑꯣꯏꯕꯒ ꯇꯧꯐꯝ ꯈꯪꯗ ꯁꯨꯃꯥꯡꯗ ꯊꯣꯛꯇꯨꯅ ꯐꯤ ꯁꯦꯒꯥꯏꯕ ꯈꯔ ꯐꯣꯠꯂꯤ ꯏꯃꯨꯡꯗ ꯂꯩꯕꯁꯨ ꯇꯟꯕꯒꯤꯅꯤ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯀꯨꯕꯦꯔ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯥꯕꯥꯕꯨ ꯉꯥꯎꯔꯤ ꯇꯧꯗꯨꯅ ꯀꯧꯔꯤ ꯊꯥꯕꯥ ꯅꯪ ꯀꯥꯏ ꯂꯩꯒꯦ ꯁꯤꯗ ꯂꯥꯎꯅꯦ ꯇꯥꯔꯦ ꯃꯥꯝꯇꯣꯟ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯥ ꯈꯔ ꯂꯥꯞꯇꯛ ꯇꯧꯅ ꯂꯦꯞꯂꯒ ꯀꯩ ꯍꯥꯏꯒꯦ ꯃꯥꯝꯇꯣꯟ ꯆꯪꯁꯤꯜꯂꯛꯎꯅꯦ ꯑꯗꯨꯛ ꯂꯥꯞꯅ ꯂꯦꯞꯄꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯊꯥꯕꯥ ꯈꯤꯇꯪ ꯆꯪꯁꯤꯜꯂꯒ ꯍꯥꯏꯕꯤꯌꯣ ꯃꯥꯝꯇꯣꯟ ꯌꯦꯡꯉꯨꯇꯨ ꯁꯤꯗ ꯐꯝꯃꯤꯕ ꯅꯨꯄꯥꯁꯦ ꯁꯦꯜ ꯄꯥꯏꯈ꯭ꯔꯕ ꯅꯨꯄꯥꯅꯤ ꯃꯥꯅ ꯏꯆꯥꯕꯨ ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯏꯔꯤꯅꯦ ꯃꯉꯣꯟꯗ ꯄꯤꯔꯒꯦ ꯇꯧꯕꯅꯤ ꯅꯪꯁꯦ ꯃꯆꯥ ꯑꯃꯕꯨꯗꯤ ꯂꯩ ꯅꯨꯄꯤꯗꯨꯕꯨꯗꯤ ꯃꯄꯥꯝꯗ ꯍꯟꯈ꯭ꯔꯦ ꯑꯗꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ ꯀꯩꯅꯣ ꯃꯥꯝꯇꯣꯟꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯑꯩꯁꯤ ꯅꯆꯥꯅꯤ ꯃꯥꯝꯇꯣꯟꯁꯦ ꯑꯩꯒꯤꯗꯤ ꯏꯄꯥꯃꯛꯅꯤ ꯈꯟꯖꯔꯤꯕꯅꯤ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯅꯆꯥꯗ ꯍꯥꯏꯕꯤꯒꯅꯨ ꯇꯥꯕ ꯅꯨꯡꯉꯥꯏꯖꯗꯦ ꯍꯩꯃꯥ ꯏꯆꯥ ꯑꯣꯏꯕꯗꯨꯅꯅꯤꯅꯦ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥꯗ ꯊꯥꯖꯒꯦ ꯈꯜꯂꯤꯕꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯗ꯭ꯔꯣ ꯅꯪ ꯃꯥꯅ ꯑꯩꯒꯤ ꯁꯦꯜ ꯀꯌꯥꯝ ꯄꯤꯈ꯭ꯔꯖꯥꯅꯤ ꯃꯕꯨꯛꯁꯨ ꯐꯈ꯭ꯔꯕ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯖꯁꯅꯨꯅ ꯍꯥꯏꯔꯤꯕꯅꯤꯅꯦ ꯊꯣꯝꯕꯅ ꯏꯇꯥꯎ ꯑꯉꯥꯡꯁꯤꯅ ꯌꯥꯅꯤꯡꯗꯕ ꯃꯥꯜꯂꯤꯗ ꯇꯣ ꯑꯩ ꯏꯀꯥꯏꯔꯦ ꯃꯥꯒꯤ ꯋꯥꯍꯩꯁꯦ ꯍꯦꯔꯥ ꯃꯥꯅ ꯌꯥꯗꯂꯛꯇ ꯌꯥꯕ꯭ꯔꯣ ꯑꯩꯅ ꯌꯥꯔꯗꯤ ꯌꯥꯔꯕꯅꯦ ꯅꯪ ꯄꯥꯝꯕꯨ ꯄꯥꯝꯖꯔꯕꯣ ꯊꯣꯝꯕ ꯊꯥꯕꯥꯗ ꯅꯨꯐꯦꯠ ꯇꯧꯅ ꯌꯦꯡꯂꯒ ꯄꯥꯝꯕꯩ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯏꯇꯥꯎꯗ ꯉꯁꯥꯏꯗꯤ ꯍꯥꯏꯖꯔꯤꯁꯤꯕꯣ ꯑꯗꯣ ꯃꯁꯥꯅ ꯌꯥꯅꯤꯡꯗꯦꯅꯤ ꯏꯇꯥꯎ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯪꯒꯤ ꯅꯈꯨꯠꯇ ꯂꯩꯔꯦꯅ ꯈꯜꯂꯣ ꯑꯩꯅ ꯄꯤꯔꯅꯤꯗꯤ ꯄꯤꯔꯅꯤ ꯊꯥꯕꯥ ꯃꯥꯒꯤ ꯃꯥꯃꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯔꯞ ꯊꯣꯛꯂꯛꯂꯒ ꯃꯈꯣꯏꯒꯤ ꯇꯨꯝꯐꯝ ꯀꯥ ꯑꯣꯏꯔꯤꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯀꯞꯂꯤ ꯑꯁꯨꯛ ꯇꯣꯟꯕ ꯃꯄꯣꯛꯁꯦ ꯀꯔꯤꯅꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯀꯝꯗꯧꯅꯕꯨ ꯇꯝꯂꯛꯂꯤꯕꯅꯣ ꯏꯃꯥ ꯅꯪꯒꯤꯗꯃꯛꯇ ꯄꯨꯝꯅꯃꯛꯁꯦ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯕꯅꯤꯀꯣ ꯑꯁꯨꯝꯅ ꯇꯨꯃꯤꯟꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯅꯤ ꯃꯈꯣꯏꯅꯗꯤ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯦ ꯊꯥꯕꯥ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯊꯤꯜꯂꯛꯏ ꯊꯥꯕꯥꯁꯨ ꯈꯪꯄ꯭ꯔꯦ ꯈꯪꯅ ꯀꯅꯥꯅꯣ ꯑꯩꯅꯤꯅꯦ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯅꯨꯡꯊꯤꯜꯁꯤꯗ ꯊꯣꯡꯒ ꯂꯣꯜꯂꯤꯕꯁꯤꯕꯣ ꯊꯥꯕꯥ ꯊꯣꯡ ꯍꯥꯡꯉꯤ ꯃꯃꯥ ꯑꯣꯏꯔꯝꯕꯗꯨꯗ ꯀꯩꯒꯤꯅꯣ ꯌꯥꯝ ꯉꯟꯅ ꯍꯜꯂꯛꯏꯗꯤ ꯏꯃꯥ ꯑꯁ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯅꯅꯦ ꯊꯣꯏꯕꯤꯅꯁꯨ ꯍꯟꯖꯈ꯭ꯔꯣꯅ ꯂꯥꯛꯑꯕꯅꯤ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯀꯣꯛꯁꯦ ꯏꯉꯥꯎ ꯉꯥꯎꯏ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯇꯨꯒꯦꯗ ꯇꯧꯕ ꯑꯗ ꯑꯩꯁꯨꯅꯦ ꯌꯨꯝꯗ ꯑꯣꯏꯅ ꯄꯣꯊꯥꯔꯨꯔꯒꯦꯅ ꯂꯥꯛꯑꯕꯅꯤ ꯐꯃꯨꯡꯁꯤꯗ ꯅꯤꯡꯊꯤꯅ ꯇꯨꯝꯂꯒ ꯂꯩꯔꯣ ꯏꯃꯥ ꯍꯣꯏ ꯆꯥꯛꯀ ꯆꯥꯔꯕꯣ ꯅꯪꯗꯤ ꯆꯥꯔꯦ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯊꯥꯕꯥꯒꯤꯗꯣ ꯃꯃꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥꯁꯨ ꯍꯥꯏꯅꯤꯡꯗꯦ ꯊꯥꯕꯥ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯤꯞꯂꯒ ꯃꯃꯥꯗ ꯌꯦꯡꯖꯗꯨꯅ ꯂꯩ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯊꯕꯛ ꯏꯪꯈꯥꯡꯒ ꯂꯩꯇꯕ꯭ꯔꯣ ꯊꯕꯛ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯒ ꯅꯁꯥꯒ
ꯇꯨꯝꯁꯤꯜꯂꯨꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯐꯔꯦ ꯐꯔꯦ ꯏꯃꯥ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯊꯕꯥ ꯃꯃꯥꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ ꯃꯃꯥꯕꯨ ꯇꯞꯅ ꯀꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯈꯣꯏꯁꯦ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯗꯣꯏꯔꯣ ꯂꯩꯅꯤꯡꯗ꯭ꯔꯕꯣ ꯏꯆꯥꯕꯣ ꯀꯩꯒꯤꯅꯣ ꯑꯗꯨ ꯍꯪꯂꯤꯗꯤ ꯍꯌꯦꯡꯋꯥꯏ ꯗꯥꯀꯦꯡꯕ ꯍꯣꯏ ꯅꯨꯄꯤ ꯊꯤꯔꯛꯑꯗꯤ ꯑꯩꯈꯣꯏ ꯂꯩꯍꯟꯅꯤꯡꯉꯛꯑꯣꯏꯌꯦ ꯑꯩꯈꯣꯏꯒꯤꯁꯨ ꯌꯨꯝ ꯑꯃ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯅꯤꯀꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯗꯅꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯨꯅꯤ ꯍꯥꯏꯒꯦꯅꯦ ꯅꯪꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯅꯤ ꯈꯔ ꯂꯩꯔꯗꯤ ꯏꯃꯥꯁꯨ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯍꯤꯡꯂꯨꯅꯤ ꯀꯩꯁꯨ ꯀꯨꯏꯔꯔꯣꯏ ꯊꯕꯥ ꯃꯃꯥꯗ ꯌꯦꯡꯂꯒ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ ꯀꯩꯒꯤ ꯍꯤꯡꯂꯣꯏꯗꯣꯏꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ ꯏꯃꯥ ꯑꯩꯗꯤ ꯏꯃꯥꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯗꯣꯏꯅꯤ ꯏꯃꯥ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯃꯣꯏ ꯃꯇꯨꯡꯗ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯀꯣ ꯏꯃꯥ ꯑꯩ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦꯕ ꯐꯥꯒꯤ ꯇꯧꯕꯅꯤꯁꯦ ꯏꯃꯥ ꯂꯩꯈꯤꯅꯤꯌꯦ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯒ ꯌꯥꯎꯗꯅ ꯍꯌꯦꯡꯋꯥꯏ ꯏꯁꯨꯒ ꯄꯝꯈꯤꯗꯣꯏꯅꯤ ꯑꯗꯨꯅꯦꯕ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏ ꯑꯥꯒꯤ ꯌꯨꯝꯗꯣ ꯂꯩꯕ ꯐꯪꯉꯔꯣꯏꯗ꯭ꯔꯣ ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝꯃ ꯅꯥꯈꯨꯔꯥ ꯑꯗꯨꯅ ꯂꯝ ꯈꯔ ꯑꯗꯨꯗ ꯃꯤꯍꯧꯗꯅ ꯏꯃꯥ ꯏꯆꯥꯕꯨ ꯇꯥꯟꯊꯣꯔꯛꯈꯤꯕꯅꯦ ꯀꯩꯗꯧꯅꯨꯡꯗ ꯃꯈꯣꯏꯅ ꯏꯃꯥ ꯏꯆꯥꯕꯨ ꯀꯧꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗ꯭ꯔꯦ ꯌꯥꯝ ꯐꯠꯇꯦꯀꯣ ꯃꯣꯏꯁꯦ ꯀꯩꯁꯨ ꯈꯟꯖꯜꯂꯣꯏꯁꯤꯗ ꯏꯃꯥ ꯑꯩꯅ ꯏꯃꯥꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯂꯛꯈꯤꯅꯤꯌꯦ ꯏꯆꯥꯒꯤꯗꯃꯛꯇꯅꯦ ꯏꯃꯥꯅ ꯍꯤꯡꯂꯤꯕꯁꯤꯁꯨ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯀꯨꯕꯦꯔꯅ ꯂꯥꯞꯅ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯏꯕꯦꯝꯃ ꯅꯪ ꯃꯥꯝꯇꯣꯟꯅ ꯀꯧꯔꯤꯕ ꯃꯥꯜꯂꯤꯅꯦ ꯀꯩ ꯍꯥꯏꯒꯦ ꯑꯝꯇ ꯍꯪꯉꯨꯁꯨꯁꯨ ꯊꯥꯕ ꯊꯣꯛꯇꯤ ꯊꯣꯛꯅꯤꯡꯗꯦ ꯃꯃꯥꯗꯁꯨ ꯀꯔꯤꯁꯨ ꯈꯪꯍꯟꯅꯤꯡꯗꯦ ꯊꯥꯕ ꯇꯟꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯇꯣꯛꯂꯒ ꯑꯩ ꯊꯣꯛꯂꯛꯈꯤꯒꯦ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕ ꯀꯨꯕꯦꯔ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯩ ꯍꯥꯏꯒꯦ ꯃꯥꯝꯇꯣꯟ ꯅꯣꯏꯒꯤ ꯇꯥ ꯊꯣꯝꯕꯅ ꯌꯦꯔꯨꯝ ꯑꯐꯨꯠꯄ ꯆꯥꯅꯤꯡꯉꯤ ꯍꯥꯏꯔꯤꯅꯦ ꯑꯁ ꯏꯇꯥ ꯑꯉꯥꯡꯗ ꯍꯥꯏꯔꯨꯔꯅꯨ ꯋꯥꯔꯅꯤ ꯍꯥꯏꯔꯒ ꯁꯤ ꯈꯛ ꯇꯧꯕ ꯋꯥꯔꯣꯏ ꯀꯩꯁꯨ ꯋꯥꯔꯣꯏ ꯊꯕꯥ ꯁꯣ ꯌꯦꯔꯨꯝꯗꯣ ꯈꯔ ꯍꯦꯛ ꯐꯨꯠꯂꯨꯔꯣ ꯊꯥꯕ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯌꯦꯔꯨꯝ ꯐꯨꯠꯄ ꯆꯪꯈꯤ ꯆꯥꯛꯈꯨꯝꯗ ꯌꯦꯔꯨꯝ ꯐꯨꯠꯂꯤꯉꯩ ꯃꯁꯥꯗꯣ ꯋꯥꯈꯜ ꯑꯃꯗꯁꯨ ꯇꯥꯎꯔꯤ ꯌꯨꯝꯁꯤꯗ ꯁꯥꯟꯅꯄꯣꯠ ꯑꯃꯒꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯅꯣ ꯑꯩꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯏꯃꯥꯁꯦ ꯄꯨꯗꯨꯅ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯕꯁꯨ ꯉꯝꯅꯕ ꯍꯤꯡꯕ ꯌꯥꯒꯗꯕꯅꯦ ꯀꯔꯤꯒꯤ ꯑꯩꯕꯨ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯄꯤꯔꯝꯂꯤꯕꯅꯣ ꯀꯅꯥ ꯂꯩꯇꯦ ꯈꯟꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅꯁꯨ ꯃꯤꯠꯌꯦꯡ ꯆꯨꯝꯅ ꯑꯃꯠꯇ ꯌꯦꯡꯕꯤꯗꯦ ꯑꯩꯒꯤ ꯑꯄꯪꯕꯤ ꯏꯃꯥꯁꯤꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯨ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯤꯉꯩ ꯅꯥꯀꯟꯗ ꯊꯣꯡꯕ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯨꯗꯦ ꯊꯣꯡꯕ ꯊꯥꯕꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯛꯏ ꯊꯥꯕꯥꯁꯨ ꯃꯪꯂꯝꯕꯗꯒꯤ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯊꯣꯡꯕ ꯑꯣꯏꯔꯝꯕꯗꯒꯤ ꯈꯪꯂꯧ ꯂꯧꯔꯛꯏ ꯀꯩꯅꯣ ꯑꯩꯒꯤ ꯈꯨꯠ ꯄꯥꯏꯁꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯂꯥꯡꯒꯅꯨ ꯃꯤ ꯇꯥꯅꯤ ꯑꯩꯒꯤ ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯃꯤ ꯇꯥꯅꯕ ꯂꯥꯎꯗ꯭ꯔꯤꯉꯩꯗ ꯅꯪꯅ ꯄꯥꯏꯔꯤꯕ ꯈꯨꯠꯁꯦ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯑꯣ ꯅꯪꯒꯤ ꯃꯥꯝꯇꯣꯟꯅ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯑꯕꯅꯦ ꯁꯦꯜꯁꯨ ꯃꯌꯥꯝ ꯑꯃ ꯂꯧꯈ꯭ꯔꯦ ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯅꯥꯟꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯁꯦꯜꯗꯣ ꯃꯥꯡꯗꯧꯔꯤꯕꯅꯤ ꯊꯥꯕꯥ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯂꯒ ꯊꯣꯡꯕꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯈꯪꯕ꯭ꯔꯥ ꯑꯗꯨꯛ ꯑꯍꯜ ꯑꯣꯏꯔꯕ ꯏꯄꯥꯒꯨꯝꯂꯕ ꯅꯪꯅ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯋꯥꯈꯜ ꯇꯨꯀꯠꯆꯩꯌꯦ ꯅꯆꯥꯒꯨꯝꯕ ꯑꯩꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯒꯦ ꯈꯜꯂꯤꯕ ꯅꯪꯒꯤ ꯅꯆꯥ ꯂꯩꯇꯕ꯭ꯔꯣ ꯃꯤꯅ ꯅꯆꯥꯗꯨꯗ ꯑꯁꯨꯝꯅ ꯇꯧꯔꯛꯂꯕꯗꯤ ꯅꯪ ꯀꯔꯤ ꯐꯥꯎꯒꯅꯤ ꯁꯥ ꯑꯃꯒꯨꯝ ꯅꯃꯥꯡꯗ ꯇꯥꯔꯕ ꯃꯇꯨ ꯁꯣꯟꯕ ꯖꯤꯕ ꯑꯃꯕꯨ ꯁꯔꯥꯛ ꯇꯝꯒꯦ ꯈꯜꯂꯤꯕ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯑꯉꯛꯄꯅꯦ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯌꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯉꯔꯥꯡꯒꯤ ꯉꯈꯥꯡ ꯅꯪꯃꯛꯅ ꯑꯩꯒꯤ ꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕꯅꯤꯅꯦ ꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯏ ꯅꯪꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣ ꯑꯩꯁꯦ ꯂꯥꯏ ꯐꯠꯇꯕꯤꯔꯣ ꯑꯩꯕꯨ ꯁꯔꯥꯛ ꯇꯝꯒꯦ ꯈꯜꯂꯤꯕ ꯀꯩꯒꯤꯅꯣ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯊꯥꯗꯣꯛꯑꯣ ꯃꯇꯥꯡꯗꯨꯗ ꯌꯥꯏꯕꯤꯁꯨ ꯃꯇꯥꯡ ꯆꯥꯅ ꯍꯦꯛ ꯍꯟꯖꯤꯜꯂꯛꯂꯤ ꯍꯥꯏ ꯊꯥꯕꯥ ꯍꯥꯏꯕꯤ ꯃꯣꯟꯗ꯭ꯔꯩ ꯅꯕꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯑ ꯐꯥꯎꯕꯗ ꯐꯤꯁꯤꯡꯁꯦ ꯂꯧꯁꯤꯜꯂꯝꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯗꯨꯕꯨ ꯌꯥꯏꯕꯤ ꯍꯦꯛ ꯆꯪꯂꯛꯄꯒ ꯉꯥꯡꯂꯝꯂꯤꯕꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯀꯩꯅꯣ ꯅꯣꯏ ꯇꯧꯔꯤꯗꯣ ꯑꯁꯤ ꯍꯥꯏꯕꯗꯨꯗ ꯊꯣꯡꯕ ꯊꯥꯕꯥꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯊꯥꯗꯣꯛꯏ ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯔꯝꯂꯤꯁꯦ ꯏꯀꯥꯏ ꯈꯪꯗꯕꯤ
nama napa sunu leitabi hangnabi mathong maram khangdridu karigino napa gumba sida iranga toksili boire nangdi thomba madi mangonda nganglakadra khallubani adubu thabada unsinduna ngangkhibaduda masu masa kanjanaba tanja lawduna hairi as yaibi nang janglakpu yam phare aidi itawni hinjang du thum khara watli na lau sona janglakpani adugadi yare yare ai khangi makha taranu ta thomba masigi angang taw ngambisna tawri boiramgani isa nupagi mamanaba lakpaga se masasi mathumarang haudana irang kariba angang mapa mabung haiba ama leiba nate yum sida leheningdrabani aidi kanana khangni soingam tho mangja du sei khai khaktani ine kaina ina haibiri to bo ai mamana sarak tamna bo hana bane aduga yari taning de nagun sapsana khangi bema kanana loina khanglaga leirabani thaba mapukning yam nungsina manegi manakta jangsilaklaga manegi makhongda tuduna asumna hairei ine ai bo aranda tahalabasu ai kaisu warogdiye mikup sida ine nang laklamdrabadi ai kari oidoino haiba ngamde ine na matang sida lakpase ai yam harawe ine asi haidanu yaibigi makhongda konsinduna mapukning pena kapse as hanto use hinade narang kupsina bo hotnabadi otok na hikre hi inde henzel adine yum sidagi tam thokadabani ta thomba ai khoi gi kai khangdabi se leidana ta da so naral asauba ma hek thangjan biram dawre kaisu khanbi ganu ko ikai khangdabi se nasal warak sage hoi kaisu khandrese matung asumna tawdana ba phajana hayu ko thaba laimai du da phamda duna hi launa kaptuna lehawi hai yerum la kaino phulise mulaba mali thaba kaplamba du toklaga maithak yerum afutpadu thangtharaga thami aduga wakhan khali yerum sina amu kamdawram doribana aibo amu changlugadra changdragana kari amu hairapa asi khandana thaba kaidawsege haina khali mama da haidunu pihange haibasu hek nungaijade thaba thokhiba thodok pumbadu phumjinduna yerum du patra amada haplaga mage mamtongi manakta puduna changlei thaba hek changbaga thombada hana mamittu yengi yengjabagi wani lansu landaba mana maral ama leibagum kuini yengba ngamjade thombadi aduma yengduna le mityeng adu thaidoklaga thabana mamdon yerum afutpado sida leire asita mak hairamlaga thaba prap tholei asamna namit adu haukhre nongan bada thaba mamana thabak jatke tawribado masu jangsinduna asumna haire ima aisu lake karino ni be manambo yamda ningthina thaba ingkhang tawraga lehaune angang masadawna thabak suba jatpasidabu lake haisibu kaino aisu sel thokpa yaba thaba amata tawninge aisu lake ba ima ibema ima isana leirise migi mayungumbani hana aigi yum oiramlabasu haujikti mafam ase migi mayum oirabani aikhoi leina thabak amata yawdrabadi mina kai hairakani mafam asida leirabanina mina yanabasu chatpa tabani nangna karigi mapan thoktuna thabak sudawribano ima leiri isagidama ima ne isabu watanaba silibase ipen pendrabo isabo thaba yum aduda tasengna leiningdabagi haibani adubu mama na hairikliba wa aduda makhatana taksiluba sungamdre hoise aila arege ima sapiro aduni dana pharise ningthina leramu ima salukige thengkre asi haiduna memsa satkre thaba mama na sakhibadu yengduna phamung aduda famlaga lehawi aduga khali agi punsise ngasi kari oini hayeng kari oini haiba ngamde ko ima da ba famasi haudoke haiba sungamde aina tawde sibu kaino asi khanjabagi wani kuina di phamjinduna leiba yadabana thoktuna thaba pumnamak loisinjai aduga sak thonglingai kengba sanglei aduga thaba bu khanghauda makhut paiduna ka amada singsinduna pusinkhre upai lite thaba mabung oiba kengba mana khudong saba lawkhre namita tasengna thaba madi khangdabani magi mamton manesu yum adudagi sathokhibani maduda kengbana tanja adu lawduna thabak adu pangthokhibani thaba masamana ipha sakham ikai kaiduna leiriba mafam adudagi masi amata lengda asaba murti amagum phamduna le mamita ningamdaba pirang adu tapna su sintharakli kengbasu thabada thodok asigi matangda kanamata da haidokpa yaroi haiduna
ꯀꯤꯍꯜꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯊꯕꯥ ꯊꯣꯛꯈ꯭ꯔꯤꯕ ꯀꯦꯡꯕꯗꯁꯨ ꯌꯦꯡꯗ ꯃꯆꯤꯟ ꯑꯗꯨꯗ ꯇꯞꯅ ꯑꯁꯨꯝꯅ ꯁꯣꯟꯖꯔꯛꯏ ꯏꯃꯥ ꯑꯩꯕꯨ ꯍꯤꯡꯈꯣꯔꯥ ꯑꯩꯕꯨ ꯍꯤꯡꯗꯨꯅ ꯂꯩꯈꯣ ꯍꯥꯏꯕ꯭ꯔꯥ ꯏꯃꯥ ꯅꯆꯥ ꯋꯥꯔꯦ ꯁꯥꯒꯨꯝꯂꯕ ꯃꯤꯁꯤꯡꯁꯤꯒꯤ ꯃꯅꯥꯛꯇ ꯑꯩ ꯂꯩꯕ ꯋꯥꯔꯦ ꯏꯃꯥ ꯅꯆꯥꯒꯤ ꯑꯁꯥ ꯄꯨꯝꯕ ꯀꯥꯏꯔꯦ ꯑꯩ ꯍꯤꯡꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ ꯕꯥꯕꯥ ꯑꯩꯕꯨꯁꯨ ꯂꯧꯁꯤꯟꯕꯤꯔꯣ ꯅꯆꯥ ꯋꯥꯔꯦ ꯕꯥꯕꯥ ꯑꯩꯁꯨ ꯕꯥꯕꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥ ꯄꯦꯟꯅ ꯀꯞꯆꯔꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯊꯕꯥ ꯉꯥꯏꯍꯥꯛꯇꯨꯗ ꯁꯤꯅꯤꯡꯕꯒꯤ ꯋꯥꯈꯜ ꯄꯣꯛꯂꯕꯁꯨ ꯈꯟꯊꯔꯛꯄꯗ ꯃꯃꯥꯕꯨ ꯃꯃꯤꯠꯇꯨꯗ ꯍꯦꯛꯇꯃꯛ ꯎꯔꯦ ꯏꯃꯥ ꯑꯩꯁꯦ ꯍꯤꯡꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯕ ꯃꯤꯁꯛ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯦ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝꯗꯨꯅ ꯃꯤꯠꯃꯥꯡꯁꯤꯗ ꯊꯣꯛꯂꯛꯇꯨꯅ ꯅꯆꯥꯕꯨ ꯀꯥꯝꯂꯤꯕ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯣ ꯏꯃꯥ ꯅꯆꯥ ꯇꯥꯏꯕꯪꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯄꯨꯟꯗꯨꯅ ꯊꯝꯂꯅꯨ ꯏꯃꯥ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯣ ꯏꯃꯥ ꯑꯩ ꯋꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯟꯅ ꯀꯞꯆꯩ ꯊꯕꯥ ꯀꯞꯂꯝꯕꯗꯒꯤ ꯋꯥꯔꯗꯨꯅ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯥꯏꯕꯤꯁꯨ ꯍꯜꯂꯛꯂꯦ ꯃꯥꯅ ꯆꯪꯂꯛꯄꯗ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥ ꯑꯗꯨꯋꯥꯏꯗ ꯊꯕꯥꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯍꯥꯏ ꯑꯣꯛꯇꯕꯤ ꯀꯩꯅꯣ ꯅꯪꯅ ꯏꯆꯥꯅꯨꯄꯥꯒꯤ ꯀꯥ ꯑꯗꯨ ꯇꯨꯝꯂꯤꯕꯗꯣ ꯃꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯕ ꯑꯉꯥꯡꯅꯤ ꯃꯁꯤꯗ ꯑꯝꯇ ꯐꯨꯒꯦꯗ ꯃꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯕꯤ ꯊꯕꯥꯗ ꯍꯦꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯁꯝ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯤ ꯈꯪꯕ꯭ꯔꯥ ꯑꯣꯛꯇꯕꯤ ꯄꯥꯈꯪ ꯂꯩꯕ ꯀꯥꯗ ꯆꯪꯁꯤꯟꯗꯨꯅ ꯇꯨꯝꯖꯟꯕ ꯀꯔꯤ ꯑꯣꯛꯇꯕ ꯊꯕꯛ ꯇꯧꯒꯦ ꯈꯜꯂꯤꯕꯅꯣ ꯍꯥ ꯅꯕꯨꯡ ꯅꯄꯥ ꯑꯃꯇ ꯈꯪꯗ꯭ꯔꯦꯅꯦ ꯅꯪ 이까이 강답이 나와 나게가 나이로 시계가 시크로 아둑 마통 싸다봐 와칼 칸가다보기 사롭거든요 시계가 시크로네 헤이 이네 아무도 타독비요 이네 아이세네 이네 쌈지 아무도 타독비요 이네 짤로 나람 싸도 미망도 부토가 공거 있는 중이더네 이마시다기 턱을서로 이네 에일란디에 에이나 와 아도 하이바 로이트네 야이비나 마락 타뚜나 아무 하이리 야리 따닝디에 나슨도 콩가노 하이 아이디 하이비리시니 인칼락바 이사니 낭나 이랑 그라 떡실라가네 가리구마 토하이다바 토도 톡라바 아이나 그이다바 그이도 예ngu나 야이비나 타바기 와 따지바세 마사나 lallamgani 하이바 ꯈꯪꯕꯒꯤ 와도 마카 따르나바 헛나바니 마사한테디 아란바 따하닝다바나 와펑 아두 굽신나바 하이두나 마랄 뿜바 타바도 탕슬리바니 타바 누밋 아시다 마기 닝바 까이바 누밋 하이바도 오이리 마기 칸복 상아두다 락두나 뚜미나 와칼 아묵수 칼리 누밋 아시다 아이기 아로이바 오이크라바수 야라바니 아두고 아이나 팟다능다 토크라바니 아이기 와즈락라비 이마시나 감다오 호바 아이 이마기다마 분시에서 까톡라게 마코이데서 아무카나 짱라라 계속 몸을 레이트라바 분시에서 망자라서노 마틱자이 계속 레이트비 낭디 망자서노 낭나 망드나 까나나 망가네 낭디 마마 레이트비네 이사이도 없나 이동 와라우사바 나타나 까나다 타이네로가니 아이 닝한나바 야데 아이 이마기다막다 ngamnaba hingane asumna thaba khalamba wakhal pumba tungoineramlaga makuta sanaba lama paikhatuna pukri asoba atu thoklaga ising sopa lai magi thamoidusu kansinaba hotnage khali pumna mak phumjinduna akhang kanbi amagum khangjinduna lakhibadu pukri adu yorakpada phajin bangamda pena kaptuna leire manakta kanale kaidawi urudabani adubu magi damak matam pumbada ngaiduna leijaba paridi थाबाना अदम थोरकलगा फमथादुना कपलगा लेखिबा अदुदा पाखना थाबा कइदरगे से कइदरगे बा कइगी कपिनो कइदरगे हायो थेंगला कनो कइगी थेंगलाइनो
ꯑꯩꯁꯦ ꯑꯗꯨꯝ ꯍꯦꯛꯇ ꯊꯦꯡꯕ ꯌꯥꯕ ꯃꯤꯔꯣ ꯑꯩꯁꯦ ꯅꯣꯏꯅ ꯀꯩ ꯑꯣꯏꯅ ꯎꯒꯦ ꯆꯠꯂꯣ ꯑꯩꯒꯤ ꯅꯥꯛꯇ ꯀꯅꯥꯝꯇ ꯂꯥꯛꯀꯅꯣ ꯆꯠꯂꯣ ꯄꯥꯔꯤ ꯈꯔ ꯍꯟꯗꯣꯛꯂꯒ ꯀꯩꯗꯧꯔꯒꯦ ꯊꯕ ꯅꯪ ꯀꯩꯗꯧꯔꯒꯦ ꯅꯪꯒꯤ ꯄꯦꯟꯗꯕ ꯄꯨꯝꯕ ꯑꯩꯉꯣꯟꯗ ꯍꯥꯏꯌꯣ ꯑꯩ ꯅꯣꯏ ꯀꯅꯥꯝꯇ ꯎꯕ ꯄꯥꯝꯗꯤꯌꯦ ꯑꯩ ꯏꯇꯣꯝꯇ ꯀꯌꯥꯝꯇ ꯂꯩꯖꯒꯦ ꯀꯩꯒꯤꯅꯣ ꯅꯪ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯌꯦꯜꯂꯤꯁꯦ ꯑꯩꯉꯣꯟꯗꯒꯤ ꯀꯩ ꯄꯥꯝꯒꯦ ꯅꯪ ꯀꯩꯅꯣ ꯊꯕ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯩꯁꯦ ꯀꯩꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗ꯭ꯔꯕꯣ ꯍꯥ ꯑꯩꯁꯦ ꯌꯦꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯕꯣ ꯋꯥꯍꯩꯗ ꯇꯥꯅꯕ꯭ꯔꯣ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯕꯁꯦ ꯑꯗꯨꯝꯅ ꯍꯥꯏꯒꯅꯣ ꯑꯩ ꯇꯥꯕ ꯉꯝꯗꯦ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯅꯨꯡꯁꯤꯗꯦ ꯑꯩ ꯀꯅꯥꯝꯇ ꯅꯨꯡꯁꯤꯗꯤꯌꯦ ꯅꯣꯏ ꯀꯅꯥꯝꯇ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯣ ꯊꯕ ꯅꯪ ꯑꯩꯉꯣꯟꯗꯗꯤ ꯋꯥꯂꯛꯀꯅꯣ ꯅꯪꯅ ꯋꯥꯈꯜ ꯑꯁꯨꯛ ꯋꯥꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯃꯔꯝꯗꯣ ꯁꯦꯡꯅ ꯍꯥꯏꯌꯣ ꯑꯩ ꯅꯪꯒꯤ ꯅꯇꯧꯁꯤ ꯌꯦꯡꯕ ꯉꯝꯗꯦ ꯁꯤ ꯍꯥꯏꯌꯣ ꯅꯪꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯑꯩꯁꯨ ꯁꯔꯨꯛ ꯌꯥꯗꯣꯏꯅꯤ ꯍꯥꯏꯔꯛꯑꯣꯕꯁꯦ ꯇꯥꯄꯥꯔꯤ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯣ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯕꯨꯁꯨ ꯃꯌꯥꯝꯒꯤ ꯅꯣꯡꯅꯐꯝ ꯑꯣꯏꯍꯟꯕꯗꯣ ꯑꯩ ꯄꯥꯝꯗꯤꯌꯦ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣ ꯑꯗꯨꯅ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯂꯦꯝꯖꯕ ꯑꯣꯏꯔꯛꯀꯅꯤꯌꯦ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯁꯤ ꯀꯩꯅꯣ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯌꯣ ꯑꯩꯕꯨ ꯋꯥꯍꯟꯒꯅꯨ ꯊꯕ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯅꯪꯒꯤ ꯑꯁꯥꯗꯅꯤ ꯑꯩꯅ ꯂꯩꯔꯤꯕꯁꯦ ꯅꯪ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕꯁꯨ ꯉꯝꯂꯣꯏ 하요 난 그대로게 봐. 다바리, 아이 뭐 아마 갔다 하나 버슨 비랑라노. 아이 다음 또 미는 레이자게. 아이 뭐 아마 해나 하나 버슨 비라노. 짝크로. 나 거기 가나 다이기 낭도 짱라노. 다바. 난가 번나 좀 나 하이랬어. 아이 난 건데기 laptop보디 수건가 뭐이. 난가 좀 나 하이가노. 다바리 레오키드라. ꯑꯩ ꯆꯪꯂꯒꯦ ꯃꯤꯅ ꯎꯔꯒ ꯐꯖꯗꯦ ꯃꯇꯨꯡꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯉꯥꯏꯕꯤꯔꯝꯂꯅꯨ ꯉꯥꯏꯈꯣ ꯊꯕꯥ ꯑꯝꯇ ꯉꯥꯏꯈꯣ ꯁꯦ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯑꯩꯕꯨ ꯑꯝꯇ ꯋꯥꯈꯜ ꯇꯥꯍꯜꯂꯝꯃꯨ ꯊꯕꯥ ꯀꯔꯤꯁꯨ ꯈꯨꯝꯗ ꯃꯌꯨꯝꯂꯣꯝꯗ ꯄꯔꯞ ꯍꯜꯂꯛꯏ ꯄꯥꯔꯤ ꯊꯕꯥꯕꯨ ꯌꯦꯡꯗꯨꯅ ꯂꯦꯞꯂꯒ ꯂꯩꯍꯧꯏ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯔꯝꯂꯤꯕꯗꯣ ꯃꯥ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯨ ꯀꯩꯅꯣ ꯊꯕꯥ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯑꯩꯕꯨ ꯑꯁꯨꯛ ꯋꯥꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯑꯁꯨꯝꯅ ꯄꯥꯔꯤꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ ꯊꯕꯥꯁꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯐꯨꯝꯂꯒ ꯊꯝꯂꯝꯕ ꯄꯨꯝꯕ ꯐꯨꯗꯣꯛꯇꯨꯅ ꯀꯞꯆꯩ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯕꯥ ꯀꯦꯡꯕꯅ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯁꯥꯟꯅꯄꯣꯠꯀꯨꯝꯅ ꯀꯩꯁꯨ ꯂꯩꯇꯅ ꯁꯥꯟꯅꯕꯤꯔꯤ ꯊꯕꯥꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯐꯤꯕꯝ ꯑꯁꯤ ꯌꯧꯔꯐꯥꯎ ꯃꯃꯥꯗ ꯀꯔꯤꯁꯨ ꯇꯝꯊꯣꯛꯇꯦ ꯃꯥꯒꯤ ꯃꯁꯥꯗꯒꯤ ꯃꯃꯥꯕꯨꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯖꯩ ꯋꯥꯐꯝ ꯑꯁꯤ ꯈꯪꯂꯕꯗꯤ ꯃꯃꯥꯗꯨ ꯀꯔꯤ ꯐꯤꯕꯝꯗ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯃꯥ ꯈꯪꯏ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯋꯥꯐꯝ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯪꯂꯛꯄꯗ ꯃꯃꯥ ꯃꯆꯥ ꯈꯛꯇꯃꯛ ꯇꯣꯉꯥꯟ ꯇꯥꯒꯅꯤ ꯃꯈꯣꯏꯕꯨꯅ ꯑꯔꯥꯟꯕ ꯇꯥꯍꯧꯒꯅꯤ ꯍꯥꯏꯕ ꯊꯕꯥ ꯈꯪꯏ ꯃꯔꯝ ꯑꯗꯨꯅ ꯊꯕꯥ ꯃꯥꯒꯤ ꯄꯨꯟꯁꯤꯗꯤ ꯃꯃꯜ ꯂꯩꯇ꯭ꯔꯕꯅꯤ ꯈꯟꯗꯨꯅ ꯑꯗꯨꯃꯛꯇꯨ ꯁꯣꯟꯃ ꯁꯣꯟꯅꯅ ꯍꯤꯡꯂꯤ ꯑꯁꯨꯝꯅ ꯊꯕꯥꯅ ꯃꯇꯨꯡꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯕꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯠꯄꯗ ꯄꯥꯔꯤꯕꯨ ꯊꯦꯡꯅꯔꯕꯁꯨ ꯄꯥꯔꯤꯅ ꯀꯧꯕ ꯉꯥꯡꯕ ꯈꯨꯝꯈꯤꯗ꯭ꯔꯦ ꯄꯥꯔꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯔꯥꯡꯅꯕ ꯑꯁꯨꯝ ꯍꯦꯜꯂꯛꯇꯨꯅ ꯃꯃꯥꯗ ꯍꯥꯏꯖꯔꯒ ꯊꯕꯥꯒꯤ ꯃꯌꯨꯝꯗ ꯊꯕꯥꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕ ꯂꯥꯛꯏ ꯃꯦꯝꯆꯥꯗꯤ ꯂꯩꯇꯦ ꯄꯥꯔꯤꯒꯤ ꯃꯃꯥꯗꯣ ꯌꯥꯏꯕꯤꯒ ꯑꯣꯏꯅ ꯃꯥꯌꯣꯛꯅꯩ ꯏꯕꯦꯆꯥꯅ ꯌꯥꯏꯕꯤ ꯅꯣꯏ ꯏꯅꯝꯃ ꯂꯩꯈꯤꯕ꯭ꯔꯣ ꯂꯩꯔꯝꯃꯣꯏ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯏꯆꯦ ꯑꯣ ꯁꯨꯝꯗꯧꯕꯅꯦ ꯑꯩꯈꯣꯏ ꯄꯥꯔꯤꯒ ꯅꯣꯏꯒꯤ ꯊꯕꯥꯒꯁꯦ ꯈꯪꯅꯖꯕꯖꯥꯅꯤ ꯑꯗ ꯏꯕꯨꯡꯉꯣꯅ ꯃꯥꯡꯒꯣꯜ ꯑꯃꯨꯛꯇ ꯀꯥꯕꯤꯌꯣꯅ ꯀꯤꯔꯤ ꯀꯤꯔꯤ ꯇꯛꯇꯅ ꯂꯥꯛꯏꯅꯦ ꯅꯣꯏ ꯏꯅꯝꯃꯗꯣ ꯍꯦꯛ ꯂꯩꯔꯝꯃꯗꯤ ꯐꯒꯗꯕꯅꯤ ꯑꯗꯣ ꯂꯥꯛꯑꯕꯅꯤꯅ ꯅꯪꯒ ꯍꯦꯛꯇ ꯇꯥꯟꯅꯔꯁꯤ ꯏꯕꯦꯝꯃ ꯊꯕꯥꯗꯨꯕꯨ ꯂꯩꯈꯤꯕ꯭ꯔꯣ ꯑꯧ ꯂꯩꯔꯝꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯕꯤ ꯊꯕꯥꯕꯨ ꯀꯧꯊꯣꯛꯏ ꯊꯕꯥ ꯇꯞꯅ ꯊꯣꯛꯂꯛꯇꯨꯅ ꯏꯕꯦꯆꯥꯕꯨ ꯎꯕꯗ ꯈꯔꯗꯤ ꯆꯤꯡꯅꯕ ꯐꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩ ꯂꯥꯎꯅꯦ ꯅꯪꯒ ꯎꯅꯒꯦꯅ ꯂꯥꯛꯏꯕꯅꯤꯅꯦ ꯍꯣꯏ ꯏꯗꯣꯝꯆꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥ ꯆꯪꯁꯤꯜꯂꯛꯏ ꯏꯗꯣꯝꯆꯥ ꯐꯛꯁꯤꯗ ꯐꯝꯕꯤꯌꯣ ꯍꯣꯏ ꯑꯗꯣ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯅꯥꯈꯩꯃꯛꯇꯤ ꯁꯦꯡꯗ꯭ꯔꯤ ꯏꯕꯨꯡꯉꯣꯅ ꯆꯠꯂꯣꯅ ꯂꯥꯛꯂꯤꯕꯅꯤ ꯃꯔꯣꯜ ꯑꯃ ꯍꯥꯟꯅ ꯍꯣꯗꯣꯛꯀꯦ ꯍꯥꯏꯗꯅ ꯌꯥꯏꯕꯤ ꯅꯪꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯔꯝꯃꯒꯦ ꯃꯦꯝꯆꯥꯗꯤ ꯂꯩꯔꯝꯗ꯭ꯔꯕꯅꯤꯅ ꯍꯥꯏꯌꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯅ ꯑꯌꯥꯕ ꯄꯤꯕꯕꯨꯗꯤ ꯏꯇꯤꯛ ꯅꯠꯇꯦ ꯏꯅꯝꯃꯒ ꯀꯣꯟꯅ ꯑꯗꯨꯝ ꯍꯥꯏꯅꯕꯤꯔꯣ ꯍꯦꯛ ꯍꯣꯏꯁꯦ ꯂꯥꯛꯑꯕꯅꯤꯅ ꯍꯥꯏꯐꯦꯠꯇꯤ ꯍꯧꯗꯣꯛꯂꯝꯂꯒꯦ ꯑꯇꯩ ꯅꯠꯇꯦꯗ ꯊꯕꯥ ꯅꯪꯕꯨ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅ ꯑꯃꯨꯛꯇ ꯍꯥꯏꯅꯕ ꯆꯠꯄꯤꯌꯣꯅ ꯇꯛꯄꯗ ꯂꯣꯏꯔꯦ ꯅꯣꯏ ꯅꯁꯥ ꯅꯁꯥꯁꯨ ꯈꯪꯅꯩ ꯍꯥꯏꯅꯦ ꯑꯗꯨ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦ
ꯊꯥꯕ ꯃꯃꯥꯏꯗ ꯅꯣꯟꯊꯗꯨꯅ ꯂꯩ ꯑꯗꯨꯃꯛ ꯍꯥꯏꯒꯠꯂꯛꯄꯁꯨ ꯇꯧꯗ ꯈꯨꯝꯂꯛꯏ ꯏꯗꯣꯝꯆꯥ ꯑꯩ ꯇꯥ ꯄꯥꯔꯤꯗꯁꯨ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯌꯣꯅ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯀꯩ ꯃꯔꯝꯒꯤꯅꯣ ꯑꯗꯨꯗꯤ ꯃꯔꯝ ꯀꯩꯁꯨ ꯂꯩꯇꯦꯗ ꯏꯃꯥ ꯏꯆꯥꯈꯛ ꯂꯩꯕ ꯌꯨꯝꯕꯥꯅꯤꯅ ꯑꯩꯅ ꯆꯠꯈꯤꯕ ꯇꯥꯔꯕꯗꯤ ꯏꯃꯥꯁꯤ ꯌꯥꯝꯅ ꯋꯥꯍꯧꯒꯅꯤ ꯏꯃꯥꯒꯤꯗꯃꯛ ꯑꯩ ꯄꯨꯟꯁꯤꯒꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯑꯩꯕꯨ ꯋꯥꯔꯧꯕꯤꯅꯣ ꯏꯗꯣꯝꯆꯥ ꯌꯥꯏꯕꯤꯅ ꯍꯦꯔ ꯊꯥꯕ ꯅꯪꯒꯤ ꯋꯥꯇꯥꯗꯨꯗꯤ ꯑꯩꯈꯣꯏꯒꯁꯤ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯥꯜꯂꯤꯗ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯁꯤꯕꯨ ꯅꯈꯣꯏ ꯈꯛꯇꯔꯣ ꯅꯪꯅ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯏꯅꯝꯃꯁꯤ ꯏꯟꯊꯣꯛꯂꯒ ꯊꯝꯒꯗ꯭ꯔꯣ ꯑꯩꯈꯣꯏꯕꯨ ꯃꯤꯅ ꯇꯥꯕꯗ ꯐꯖꯗꯕ ꯋꯥꯅꯤ ꯅꯪꯅ ꯉꯥꯡꯂꯤꯗꯣ ꯁꯥꯎꯅꯨꯁꯦ ꯌꯥꯏꯕꯤ ꯊꯥꯕꯥꯅ ꯍꯥꯏꯔꯤꯕꯁꯦ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯅꯈꯣꯏ ꯃꯌꯥꯝ ꯂꯩꯔꯕꯁꯨ ꯃꯃꯥ ꯃꯆꯥ ꯍꯥꯏꯕꯁꯤꯒꯗꯤ ꯈꯔ ꯑꯗꯨꯝ ꯈꯦꯠꯅꯔꯛꯏ ꯀꯩꯒꯨꯝꯕ ꯑꯃ ꯍꯥꯏꯅꯤꯡꯕꯗ ꯏꯃꯥ ꯅꯠꯇ꯭ꯔꯒ ꯏꯆꯥ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯕ ꯂꯩꯇꯕꯅꯤ ꯑꯗꯨꯕꯨ ꯌꯦꯡꯉꯣꯏ ꯊꯥꯕꯥ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯂꯨꯕꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯂꯩꯔꯤꯕꯅꯤꯅ ꯄꯪꯐꯝ ꯃꯐꯩꯗꯣ ꯍꯌꯦꯡꯋꯥꯏ ꯅꯗꯣꯝ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯋꯥ ꯈꯔ ꯍꯥꯟꯅ ꯍꯣꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯅꯃꯥꯅ ꯆꯥꯅꯤꯡ ꯊꯤꯅ ꯇꯥꯟꯅꯔꯣ ꯑꯗꯨꯒ ꯑꯩ ꯈꯔ ꯂꯩꯔꯒꯅꯦ ꯏꯆꯦ ꯏꯅꯥꯎꯁꯤꯡꯒ ꯑꯃꯨꯛ ꯂꯥꯛꯀꯦ ꯋꯥꯈꯜ ꯍꯦꯟꯖꯟꯅ ꯈꯟꯒꯅꯨꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯐꯔꯦ ꯐꯔꯦ ꯑꯩꯁꯨ ꯆꯠꯂꯒꯦ ꯅꯪ ꯋꯥꯈꯜ ꯑꯃꯨꯛꯇꯗꯤ ꯈꯜꯂꯨꯀꯣ ꯊꯥꯕꯥ ꯊꯥꯕꯥ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ ꯌꯥꯏꯕꯤꯁꯨ ꯃꯥꯅ ꯊꯣꯛꯄꯅꯤ ꯈꯟꯇꯣꯛꯏ ꯊꯥꯕꯥ ꯃꯃꯥꯗꯁꯨ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯇꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯊꯥꯕꯥ ꯉꯁꯤꯁꯨ ꯄꯥꯔꯤꯕꯨ ꯊꯦꯡꯅꯔꯤ ꯄꯥꯔꯤꯅ ꯀꯧꯕ ꯉꯥꯡꯕ ꯀꯩꯁꯨ ꯈꯨꯝꯗ ꯊꯩꯗꯣꯛꯇꯨꯅ ꯆꯠꯄꯗꯨ ꯉꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯄꯥꯔꯤꯅ ꯊꯥꯕꯥꯒꯤ ꯃꯈꯨꯠꯇꯣ ꯐꯥꯗꯨꯅ ꯉꯥꯏꯈꯣ ꯍꯥꯏꯁꯤ ꯀꯅꯥꯗꯅꯣ ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ ꯅꯪꯅ ꯑꯍꯦꯟꯕ ꯑꯃ ꯄꯥꯝꯂꯁꯨ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯣ ꯑꯗꯨꯝꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯗꯤ ꯌꯥꯔꯣꯏ ꯑꯩꯁꯦ ꯐꯥꯒꯤꯔꯣ ꯅꯨꯡꯁꯤꯕꯁꯤꯕꯨ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯌꯥꯕ꯭ꯔꯣ ꯑꯁꯨꯛ ꯀꯨꯏꯅ ꯅꯪ ꯑꯩ ꯈꯪꯅꯔꯛꯂꯒ ꯇꯦꯟꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯑꯁꯨꯛ ꯊꯨꯅ ꯑꯣꯜꯂꯤꯕ ꯀꯩꯒꯤꯅꯣ ꯍꯥꯏꯌꯣ ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯩ ꯉꯁꯤꯗꯤ ꯅꯈꯩ ꯁꯦꯡꯕ ꯋꯥ ꯑꯃ ꯍꯥꯏꯗ꯭ꯔꯤ ꯐꯥꯎ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯕ ꯌꯥꯔꯣꯏ ꯊꯥꯕꯥ ꯄꯥꯔꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯡꯅ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯈꯨꯠꯑꯡꯁꯦꯛꯇ ꯄꯥꯏꯕ ꯌꯥꯕ꯭ꯔꯥ ꯍꯥ ꯅꯪ ꯑꯩ ꯀꯩ ꯑꯣꯏꯔꯤꯒꯦ ꯑꯩꯕꯨ ꯀꯅꯥ ꯂꯩꯇꯦ ꯏꯃꯥ ꯏꯆꯥ ꯈꯛꯂꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯅꯣꯏ ꯃꯌꯥꯝꯒꯤ ꯁꯥꯟꯅꯄꯣꯠꯂꯣ ꯑꯩꯁꯦ ꯃꯤꯅ ꯎꯔꯒ ꯑꯩꯁꯦ ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯣꯡꯒꯣꯏꯅꯕꯗꯨꯔꯣ ꯅꯣꯏꯅ ꯄꯥꯝꯂꯤꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯌꯦꯛꯀꯦ ꯈꯜꯂꯛꯀꯅꯣ ꯃꯤꯅ ꯌꯥꯅꯤꯡꯗ꯭ꯔꯦ ꯄꯥꯝꯗ꯭ꯔꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯏꯇꯨꯡ ꯏꯟꯅꯔꯛꯀꯅꯣ ꯏꯀꯥꯏꯕ ꯈꯪꯗꯕ꯭ꯔꯣ ꯅꯪ ꯄꯥꯔꯤ ꯃꯃꯥꯏ ꯅꯥꯝꯃꯗꯣ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯩꯗꯤ ꯏꯀꯥꯏꯕ ꯈꯪꯗꯕꯅꯦ ꯐꯨꯑꯣ ꯅꯈꯨꯠ ꯄꯦꯟꯅ ꯑꯩꯕꯨ ꯐꯨꯑꯣ ꯑꯗꯨꯕꯨ ꯊꯥꯕꯥ ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯀꯦ ꯈꯜꯂꯤꯕꯗꯨꯒꯤ ꯃꯔꯝꯗꯨꯇꯪꯗꯤ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩꯕꯨ ꯋꯥꯍꯜꯂꯅꯨ ꯀꯩꯗꯧꯒꯦ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯇꯪ ꯇꯥꯔꯒ ꯑꯩꯒꯤ ꯁꯛꯇꯝꯁꯦ ꯅꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯎꯠꯇꯅꯕ ꯑꯩ ꯁꯤꯈ꯭ꯔꯣ ꯍꯥꯏꯔꯁꯨ ꯑꯩ ꯅꯃꯥꯡꯗ ꯁꯤꯒꯦ ꯁꯦ ꯑꯃꯨꯛꯇꯗꯤ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯅꯪꯕꯨ ꯑꯩ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯕꯣ ꯅꯨꯡꯁꯤꯗꯦ ꯑꯩ ꯀꯅꯥꯝꯇ ꯅꯨꯡꯁꯤꯗꯤꯌꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯂꯩꯍꯤ ꯌꯥꯎꯗ꯭ꯔꯕ ꯂꯩꯔꯥꯡꯅꯦ ꯃꯃꯤꯡꯇꯒꯤ ꯁꯥꯠꯂꯤꯕ ꯂꯩꯔꯥꯡꯅꯦ ꯍꯦꯛꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯍꯦꯛꯂꯕꯁꯨ ꯂꯥꯏꯗ ꯀꯠꯄ ꯌꯥꯔꯣꯏꯗꯕ ꯂꯩꯔꯥꯡꯅꯦ ꯆꯤꯟꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯆꯤꯜꯂꯕꯁꯨ ꯃꯤꯅ ꯇꯤꯟ ꯁꯤꯠꯅꯕꯤꯗꯧꯔꯕ ꯏꯁꯥꯅ ꯌꯥꯅ ꯏꯁꯣꯔꯗ ꯀꯜꯍꯜꯂꯕꯁꯨ ꯄꯥꯞ ꯁꯣꯏꯗꯅ ꯄꯨꯒꯅꯤ ꯑꯩ ꯈꯪꯉꯦ ꯑꯩꯗꯤ ꯋꯥꯔꯛꯀꯤ ꯇꯌꯥꯜꯅ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯕꯤ ꯆꯟꯅꯗꯕꯤ ꯂꯩꯔꯥꯡꯅꯦ ꯇꯤꯟꯈꯥꯡ ꯄꯥꯟꯗꯕ ꯂꯩꯔꯥꯡ ꯑꯣꯏꯔꯨꯕꯅ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯀꯅꯥꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯊꯥꯗꯠꯇꯨꯅ ꯂꯩꯃꯥꯏꯗ ꯀꯪꯕ ꯉꯥꯏꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤꯅꯦ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ ꯍꯥ ꯀꯅꯥꯅꯣ ꯅꯉꯣꯟꯗ ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯣ ꯍꯥꯏꯌꯣ ꯀꯅꯥꯅꯣ ꯑꯗꯨ ꯈꯪꯂꯒ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯅꯪꯅ ꯏꯐꯝꯗꯒꯤ ꯄꯥꯝꯂꯤꯕ ꯃꯔꯝꯗꯣ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯐꯝꯗ ꯑꯃꯨꯛ ꯀꯥꯏꯍꯧꯒꯦ ꯈꯟꯕꯤꯔꯛꯂꯅꯨ ꯊꯥꯕꯥ ꯅꯪꯅ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯑꯩ ꯋꯥꯐꯝ ꯑꯁꯤ ꯀꯅꯥꯗꯁꯨ ꯈꯪꯍꯜꯂꯣꯏ ꯍꯧꯈꯤꯕ ꯄꯨꯝꯕ ꯑꯩ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ ꯑꯩ ꯅꯪꯒ ꯂꯥꯞꯅꯕꯗꯤ ꯉꯝꯃꯣꯏ ꯁꯦ ꯑꯃꯨꯛꯇꯗꯤ ꯌꯥꯕꯤꯌꯨ ꯏꯁꯥꯅ ꯈꯪꯅ ꯃꯩꯅꯨꯡꯗ ꯆꯪꯁꯤꯟꯕ ꯑꯩ ꯄꯥꯝꯗꯦ ꯊꯥꯕꯥꯔꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯃꯨꯛꯇ ꯈꯟꯊꯕꯤꯌꯣ ꯑꯩ ꯋꯥ ꯃꯈꯥ ꯇꯥꯕꯁꯨ ꯄꯥꯝꯗ꯭ꯔꯦ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯑꯃꯨꯛꯇ ꯂꯥꯞꯊꯣꯛꯄꯤꯌꯨ ꯀꯩꯗꯧꯒꯦ ꯊꯥꯕꯥ ꯑꯩ ꯅꯉꯣꯟꯗ ꯈꯣꯡ ꯄꯥꯏꯔꯒ ꯍꯥꯏꯔꯁꯨ ꯍꯥꯏꯖꯒꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯃꯥꯡꯍꯟꯒꯦ ꯈꯟꯕꯤꯒꯅꯨ ꯀꯩꯗꯧꯒꯦ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯑꯃꯨꯛꯇꯗꯤ ꯎꯕꯤꯌꯨ ꯀꯩꯗꯧꯒꯦ
ꯆꯠꯂꯒꯦ ꯊꯕꯥ ꯀꯩꯒꯨꯝꯕ ꯑꯩꯅ ꯍꯥꯏꯖꯕꯁꯦ ꯇꯥꯕꯤꯗ꯭ꯔꯕꯗꯤ ꯅꯪꯅ ꯉꯁꯤ ꯎꯔꯤꯕ ꯑꯩꯒꯤ ꯁꯛꯇꯝꯁꯦ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯈꯤꯗꯕꯁꯨ ꯌꯥꯏ ꯅꯪꯅ ꯃꯤꯔꯥꯏꯔꯕꯗ ꯑꯩꯅ ꯍꯤꯡꯂꯨꯕꯒꯤ ꯀꯩ ꯀꯥꯟꯅꯅꯤ ꯑꯄꯪꯕ ꯑꯃꯒ ꯑꯄꯪꯕ ꯃꯤꯒꯤ ꯋꯥ ꯉꯥꯡꯒꯅꯨ ꯊꯥꯄꯥꯔꯤ ꯑꯩ ꯅꯠꯇ꯭ꯔꯕꯁꯨ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯗꯤ ꯑꯣꯛꯇꯕꯤꯅꯦ ꯑꯣꯛꯇꯕꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯔꯨꯕ ꯊꯥꯄꯥꯔꯤꯒꯤ ꯄꯨꯟꯁꯤꯗꯣ ꯑꯃꯨꯕ ꯀꯥꯂꯤ ꯇꯩꯁꯟꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ ꯐꯔꯦ ꯍꯥꯏꯖꯕ ꯄꯨꯝꯕ ꯌꯥꯕꯤꯗ꯭ꯔꯕꯅꯤꯅ ꯑꯩ ꯆꯠꯂꯒꯦ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯊꯕꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯀꯦ ꯇꯧꯕꯗ ꯊꯕꯥꯅ ꯄꯥꯔꯤꯗ ꯆꯦꯖꯠ ꯀꯣꯟꯁꯤꯟꯗꯨꯅ ꯊꯥꯄꯥꯔꯤ ꯑꯩꯁꯨ ꯅꯪ ꯅꯨꯡꯁꯤꯔꯝꯂꯣꯏꯗꯕ ꯃꯥꯟꯕ꯭ꯔꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯅꯨꯡꯁꯤꯈꯤꯕꯁꯦ ꯅꯪꯅꯦ ꯅꯪꯕꯨꯗꯤ ꯃꯤꯒꯤ ꯅꯣꯛꯅꯐꯝ ꯑꯣꯏꯍꯟꯅꯤꯡꯗꯗꯨꯅ ꯅꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯀꯦ ꯈꯜꯂꯨꯕꯅꯦ ꯆꯠꯈꯤꯅꯣ ꯅꯪ ꯆꯠꯈꯤꯅꯣ ꯑꯩꯒꯤ ꯅꯣꯡꯒꯨꯝꯅ ꯀꯜꯂꯒꯦ ꯈꯟꯈꯤꯕ ꯊꯃꯣꯏꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯦ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯅꯅꯥꯛꯇ ꯂꯩꯖꯔꯒꯦ ꯑꯩꯕꯨꯗꯤ ꯂꯩꯃꯟ ꯆꯜꯂꯕꯤꯅꯤ ꯍꯥꯏꯗꯨꯅ ꯂꯠꯅꯕꯤꯒꯅꯨꯀꯣ ꯑꯩꯅ ꯅꯨꯡꯁꯤꯔꯤꯕꯁꯦ ꯅꯪꯒꯤ ꯊꯃꯣꯏꯗꯨꯅꯦ ꯃꯄꯥꯜ ꯊꯣꯡꯒꯤ ꯁꯛꯇꯝꯗ ꯉꯥꯎꯈꯤꯕ ꯅꯠꯇꯦ ꯅꯪꯒꯤ ꯃꯔꯝꯗ ꯑꯩ ꯑꯃꯨꯛ ꯍꯟꯅꯁꯨ ꯍꯪꯂꯣꯏ ꯏꯆꯤꯜꯁꯤꯅ ꯐꯥꯎꯕ ꯅꯣꯡꯃꯇ ꯄꯜꯂꯣꯏ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯠꯂꯁꯤ ꯑꯩ ꯅꯪ ꯄꯨꯗꯅ ꯆꯠꯀꯗꯕ ꯀꯤꯔꯦ ꯅꯪꯗꯤ ꯌꯥꯝ ꯁꯥꯊꯤ ꯃꯁꯛꯁꯤꯒ ꯑꯩꯕꯨ ꯁꯥꯊꯤꯑꯦ ꯀꯥꯏꯅ ꯍꯣꯏ ꯏꯕꯦꯝꯃ ꯁꯥꯊꯤꯕꯩꯗꯤ ꯀꯩꯗ ꯍꯥꯏꯔꯨꯅꯤ ꯃꯤꯒꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛꯅꯤ ꯆꯥꯍꯜꯂꯤꯁꯦ ꯃꯤ ꯑꯣꯠꯄ ꯌꯥꯝ ꯀꯜꯂꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯃꯧꯁꯦ ꯑꯁꯨꯝꯅ ꯄꯥꯔꯤ ꯑꯃꯗꯤ ꯊꯕꯥ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯔꯦ ꯄꯥꯔꯤ ꯃꯥꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯣꯏꯕꯅ ꯊꯕꯥꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯅꯣꯡꯃꯇ ꯐꯥꯎ ꯄꯟꯗꯨꯅ ꯉꯥꯡꯗꯦ ꯃꯅꯦ ꯃꯀꯨꯅꯁꯨ ꯊꯕꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯖꯩ ꯃꯃꯥ ꯃꯦꯝꯆꯥꯕꯨꯁꯨ ꯃꯈꯣꯏꯅ ꯀꯧꯁꯤꯟꯕꯤꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯈꯤꯔꯝꯃꯤ ꯁꯥꯒꯤ ꯋꯥꯈꯜ ꯈꯟꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯗꯤ ꯃꯆꯥꯗꯨꯗꯤ ꯃꯤꯉꯣꯟꯗꯒꯤ ꯊꯕꯥꯕꯨ ꯄꯤꯅꯤ ꯍꯥꯏꯅ ꯂꯧꯁꯤꯟꯈꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨꯗ ꯊꯧꯕ ꯂꯥꯛꯄꯗ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯅ ꯂꯦꯟꯈꯤꯔꯝꯃꯤ